welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV Dress of Cartoon ki Mahao Ming Tavri Muhammad Tara Muchari. Bro ngasi infala phongwa pause singki cartoon singda cartoonisina. Kari haining diba, kari phonong diba, kari wakal kalang ba do imyanda samtlok na sakoi sandok na thamjage. Bro eham de lokho jage. Akoi Sangai Express ki onthok pani da haibsida. Onthok batu hai da koi ki cartoon si jingbiu. Adaga ahal lamaga naha amaka ka wari sanabani wari sanabai sinsa han ne kaya gida. As nungai tebu ibungo nangi napudo maring janjam leibani barana ning tamna hona bada sahebta nauri yamna kakhibani adubu unsung hero oine lehore do ada sagi kanosina masunu pasna hai kari upai lei khura itihas mini ibani do iri mi do na nusidradi upai leite ne an haiba na phajaba duna unsung hero meyam ma hoi leitab nate british ki mayakta khangbi dana ubidaba zahai duni history asidi min ibenina man ibadu da yawbiram dagadi ngasagi hero dugi maming do palam moidabani palaktaba pando me am yawri suma khogi ansang hero me am leiri adani suma ansang hero me am su leiri khogi ningkha tamna bagisigi haibda achouba wafuma phongdokpa adumba cartooni haidana ei thamjage do mathang da leisina khoi chanala ki loire dana haibaduni loire dana haiba cartoon jengbiyo ahal ni wari sanara leibani adama sina ka hagida akhoi center gi makhada leikatabani ne haiba uchi chingmi man bamju changi magi iriba londa sina akhoi center gi makhada leikatabani ne leigadabani ne haibdu leikatabani ne haiba banalan bra aduna leigadabani ne haiba leikatabani ne hai moron kam su male adama sina haire adu redi center manaka chapi khro saida khana bo hoduna kapiranu dana Hagi kappa aduna di khoi ki sagi center manak chapi ro sa di rang ho bahara gadi adum lon khoi ba kambu dum oiduni adu di phom mona kan ne khoi di center ki makha da leikata pani ne haiba adu redi center ki manak chapi khro saida khana ba hoduna kapiranu dana phongdok bo hom duni ana center ki makha da leigadam ni si da gudam ni gaiba me ama phongdok pa leiba duni pathang da leisna khoi pongna phomgi balo he haiba duni Balois di imbiyo koi wari sana bane koi mantri mandol mayam se wari sana bagi sen koi kokta neru tupi upaba jeke lepadi koi neta ne ne samna bado amai na handak ki matang sini watu na wanglaga kwang na phamdi hai do na hajaki koi tawgyo mayam sini praja sing si gi makha da leibani haina khangana ba 24/1/24 si koi Manipur ki puwari da koi kawba ngamroi da bani adu phom du da base tora kan ne duna handaki matang sini watu na wanglaga kwang na phamdi hai do na phongdokpa sagi cartoon sina phongdo phomni mayam khudimak 24/1/24 se leiriba khudimak ta punsigi moi kawba ngamroi da bani thokiba thogdok apun bagi pangalama sagat khiba adumba yamna numera se aduni hai law khongdana ai mantri ni MLA ni minister ni chakhiyo mayam jingdo noi prajagi mihunni prajaga punna chaminagadabani haibu wafamda pura akanda du yamna adumba senglaba laifamle kangla utra mamangda wasak minakibaduni ado ngasi tang kumari da wasak kibani ngasi kumari kumanga kutaru kutare kuniban kumapan numit taruk ni chanjale numit tara mangani ni numit mapan da ngaire kari lorakadage leriba elected mayam sigi stand kari legadage adudi koi matam do ngai minda batabani koi na khamangamdri aduni yam phajabaduni handake matang sidi wato na wanglaga kwangna phamdi haidona Paitagi Paulu da Labadu, Yam Pazana, cartoon is for Pani Hina, Igi Motaki, Tamzage, land, Basu, Rembay, Magi angle, Magi perspective to Gai perspective, Siga Kena, and Basu Kali. Aduna Lacy, but on the Lacy now, Koi,
ꯍꯣꯏ ꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯅꯤ ꯑꯗꯣ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯁꯤꯗ ꯑꯍꯜ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯩ ꯍꯥꯏꯒꯦꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯗꯦꯅꯦꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯗꯦꯅꯦꯅ ꯑꯗꯩꯗ ꯑꯍꯜ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯂꯩꯕꯥꯛꯀꯤ ꯁꯦꯜ ꯂꯤꯛꯁꯤꯟꯕ ꯑꯣꯏꯔꯤꯅꯤ ꯇꯥꯊꯟꯅꯅ ꯅꯍꯥ ꯑꯃꯒ ꯑꯍꯜ ꯑꯃꯒꯅꯦ ꯀꯩꯁꯦ ꯑꯃꯅ ꯑꯍꯟꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯨꯛ ꯀꯨꯏꯕꯁꯦ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯗꯦꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯅꯍꯥꯗꯨꯅ ꯈꯨꯝꯃꯦ ꯇꯥꯊꯟ ꯂꯩꯕꯥꯛꯀꯤ ꯁꯦꯜ ꯂꯤꯛꯁꯤꯟꯕ ꯑꯣꯏꯔꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯛꯆꯤꯜꯂꯒ ꯊꯝꯕ ꯑꯗꯨꯒꯤ ꯁꯦꯝꯗꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯅ ꯅꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯟ ꯗꯤꯕꯂꯞꯃꯦꯟ ꯕꯦꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯔꯤꯡ ꯔꯣꯗꯀꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯉꯁꯤ ꯎꯔꯦꯞ ꯎꯌꯨꯝ ꯇꯝꯗꯅ ꯍꯧꯖꯤꯛ ꯂꯣꯟꯆ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯏ ꯚꯤꯍꯦꯀꯜ ꯑꯩꯈꯣꯏ ꯏ ꯕꯁꯁꯤ 10ꯃꯨꯛ ꯊꯝꯗꯣꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏ ꯔꯤꯛꯁꯣꯅ 52ꯃꯨꯛ ꯊꯝꯗꯣꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯄꯥर्क ꯊꯝꯒꯅꯤ ꯎ ꯆꯥꯔꯥ ꯃꯌꯥꯝ ꯑꯃ ꯊꯥꯒꯅꯤ ꯀꯜꯚꯔꯠ ꯁꯦꯝꯒꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯦꯟꯗꯦꯜ ꯁꯦꯝꯒꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯄꯣꯂꯨꯁꯟ ꯐ꯭ꯔꯤ ꯑꯃ ꯑꯣꯏꯅꯕ ꯁꯍꯔ ꯃꯅꯨꯡꯁꯦ ꯃꯗꯨꯒꯤ ꯇꯧꯅꯕ ꯄ꯭ꯂꯥꯟꯅꯤ ꯌꯥꯝ ꯐꯖꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯁꯣꯏꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯐꯕ ꯑꯃꯅꯤ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯍꯧꯕ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯤꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯩꯈꯣꯏ ꯂꯥꯁ ꯋꯤꯛꯇꯁꯨ ꯑꯩꯈꯣꯏ ꯊꯦꯡꯒꯨ ꯆꯤꯡꯗ ꯁꯥꯔꯤꯕ ꯋꯥꯇꯔ ꯑꯦꯃ꯭ꯌꯨꯖꯃꯦꯟ ꯄꯥर्कꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯐꯝꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟ ꯔꯤꯄꯣꯔꯠ ꯊꯝꯖꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯗꯤꯕꯂꯞꯃꯦꯟ ꯂꯥꯟ ꯇꯧꯔꯁꯨ ꯗꯤꯕꯂꯞꯃꯦꯟꯒꯤ ꯊꯕꯛꯇꯤ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯧꯈꯠꯂꯛꯏꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯣꯟꯆ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕ ꯍꯧꯔꯕꯗꯨꯅꯤ ꯎꯔꯦꯞ ꯎꯌꯨꯝ ꯇꯧꯗꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯣꯟ ꯈꯤꯟꯗꯅ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯣꯏꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯁꯤꯟꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯅꯔꯁꯁꯤꯅ ꯑꯅꯥꯕꯁꯤ ꯐꯒꯠꯂꯛꯑꯒ ꯂꯩꯔꯦ ꯐꯒꯠꯂꯒ ꯐꯝꯃꯒ ꯂꯩꯕꯗꯨꯗ ꯅꯔꯁꯁꯤꯅ ꯆꯪꯁꯤꯜꯂꯒ ꯕꯤꯜꯁꯤ ꯄꯨꯁꯤꯜꯂꯒ ꯄꯤꯕꯅꯦ ꯕꯤꯜ ꯂꯩꯖꯔꯦ ꯄꯥꯕꯨꯡ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯌꯦꯡꯕꯤꯔꯨꯅꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯄ ꯌꯥꯏꯅ ꯅꯣꯛꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯗꯨꯅꯤ ꯍꯦꯛ ꯂꯩꯇ꯭ꯔꯐꯥꯎꯗ ICUꯗ ꯊꯝꯖꯤꯜꯂꯤ ꯀꯥꯏꯅꯒ ꯅꯣꯡꯃꯒꯤ ꯂꯧꯅꯕ ꯍꯣꯠꯅꯩ ꯀꯥꯏꯕ ꯃꯐꯝ ꯂꯩ ꯍꯣꯁꯄꯤꯇꯥꯜ ꯁꯥꯏꯠꯇꯒꯤ ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯁꯟꯗꯣꯛꯅꯈꯤꯕ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯨ ꯌꯥꯔꯦ ꯃꯌꯨꯝ ꯃꯪꯈꯣꯜ ꯂꯣꯏ ꯌꯣꯟꯊꯣꯛꯑꯒ ꯂꯥꯏꯌꯦꯡꯕꯗ ꯁꯤꯁꯨ ꯁꯤꯕ ꯑꯗꯒꯤ ꯃꯌꯨꯝ ꯃꯪꯈꯣꯜꯁꯨ ꯃꯥꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯈꯔꯗꯗꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯅꯍꯥꯟꯁꯨ ꯑꯃ ꯌꯥꯎꯈꯤꯕꯗꯨꯅꯤ ꯑꯦꯅꯦꯁꯊꯦꯊꯤꯌꯥꯗꯣ ꯊꯥꯔꯨꯅꯨ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅ ꯕꯤꯜꯗꯨ ꯎꯠꯁꯜꯂꯨ ꯍꯥꯟꯅ ꯕꯤꯜꯗꯣ ꯀꯌꯥ ꯇꯥꯅꯤ ꯅꯪ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯄꯪꯊꯖꯈ꯭ꯔꯗꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯗ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯌꯦꯡꯉꯨꯅꯨ ꯃꯁꯤ ꯑꯩꯈꯣꯏ ꯕꯤꯜꯁꯤ ꯂꯩꯔꯦ ꯄꯥꯕꯨꯡ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯌꯦꯡꯕꯤꯔꯨꯅꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯄ ꯌꯥꯏꯅ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯄ ꯅꯠꯇꯦ ꯋꯥꯟꯊꯕꯁꯨ ꯌꯧꯈꯤꯕ ꯌꯥꯏ ꯑꯗꯨꯅꯤ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯁꯨꯝꯕ ꯈꯔꯁꯨ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯤꯅ ꯄꯥꯎ ꯇꯥꯕ ꯃꯁꯥꯃꯛ ꯊꯦꯡꯅꯔꯨꯕ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯌꯦꯛꯂꯛꯄ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯊꯝꯖꯒꯦ ꯁꯤꯁꯨ ꯑꯆꯧꯕ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯗꯨꯅꯤ ꯗꯁꯥꯅꯤꯁꯤꯗ ꯈꯔ ꯋꯥꯈꯜ ꯆꯣꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯉꯥꯎꯕꯒꯤ ꯑꯣꯏꯅ ꯁꯤꯟꯅ ꯂꯧꯅꯕ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯃꯈꯥꯡꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯉꯥꯎꯗꯕꯤꯗ ꯑꯍꯜ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯂꯥꯏꯅꯤꯡꯕ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯌꯦꯛꯏꯕ ꯂꯥꯏꯁꯤꯗ ꯑꯗ ꯃꯥꯅ ꯑꯃꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯩꯃꯤꯟꯅꯕ ꯂꯝꯕꯤ ꯃꯇꯥꯏꯗ ꯀꯣꯏ ꯅꯨꯡ ꯁꯝꯒꯁꯦ ꯁꯥꯡꯅ ꯂꯩꯕ ꯃꯤꯅꯤ ꯃꯥꯅ ꯎꯠꯂꯤꯁꯦ ꯀꯝꯄꯨꯇꯔꯥꯏꯁ ꯇꯧꯀꯥꯟꯗꯗꯤ ꯃꯄꯥꯟ ꯃꯥꯜꯂꯤ ꯃꯩꯇꯩꯅ ꯀꯣꯏ ꯁꯨꯃꯥꯏꯅ ꯈꯥꯛꯄꯗꯤ ꯄꯥꯛ ꯈꯪꯅꯗꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯍꯦꯛꯇ ꯂꯧꯔꯨꯁꯤ ꯑꯃ ꯍꯦꯛꯇ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅꯒ ꯚꯣꯠ ꯀꯥꯔꯗꯤ ꯁꯦꯟ ꯆꯥꯔꯣꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯣ ꯑꯃꯁꯤꯅꯪꯒꯤ ꯑꯩꯗꯤ ꯅꯨꯄꯤꯕꯨ ꯀꯣꯏꯔꯣꯏꯅ ꯄꯤꯅꯤꯡꯕ ꯑꯥꯔꯊꯗꯤ ꯀꯩꯅꯣ ꯑꯩ ꯁꯦꯟ ꯁꯤꯀꯤ ꯑꯃ ꯆꯥꯖꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯊꯤꯡꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯟ ꯆꯥꯕꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯒꯗꯕ ꯅꯠꯇꯦ ꯂꯣꯟꯅ ꯉꯥꯛꯇꯅꯤ ꯆꯥꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅꯒ ꯚꯣꯠ ꯀꯥꯔꯗꯤ ꯁꯦꯟꯁꯦ ꯆꯥꯔꯣꯏ ꯍꯥꯏꯕꯅꯤ ꯃꯥꯅ ꯑꯗꯨꯗ ꯑꯃꯗ ꯈꯨꯝꯃꯦ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯀꯣꯏꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯔꯒ ꯁꯦꯟ ꯆꯥꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯁꯤꯗ ꯎꯕ ꯐꯪꯕꯁꯦ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕ ꯍꯦꯛ ꯊꯣꯛꯑꯦ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯔꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯀꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯅꯤ ꯃꯥꯒꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨ ꯌꯥꯗꯦ ꯃꯥꯏ ꯄꯔꯁꯣꯅꯦꯜ ꯂꯩ ꯅꯤꯡꯉꯝꯕ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯒꯤ ꯃꯈꯥꯗꯅꯤ 5 ꯂꯣꯟꯒꯦꯔꯥ 6 ꯂꯣꯟꯒꯦꯔꯥ 7 ꯂꯣꯟꯒꯦꯔꯥ ꯃꯥ ꯑꯃꯅ ꯉꯝꯕꯗꯨꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯆꯧꯕ ꯄꯔꯥꯅꯤ ꯇꯝꯈꯤꯕꯗꯣ 24/1/24ꯁꯦ ꯀꯥꯎꯔꯣꯏꯗꯕ ꯑꯗꯨꯝ ꯔꯦꯠ ꯂꯦꯇꯔ ꯗꯦ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯒꯗꯕ ꯑꯗꯨꯝꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯐꯥꯎꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜ ꯆꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯛꯅꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯤꯅꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯌꯦꯛꯏꯕ ꯂꯥꯏꯁꯤꯗ ꯑꯗꯨꯅ ꯃꯣꯏꯅ ꯈꯟꯕ ꯚꯣꯠ ꯀꯥꯔꯗꯤ ꯁꯦꯟ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯚꯣꯠ ꯀꯥꯔꯗꯤ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯔꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯍꯥꯏꯕꯗꯨꯅꯤ
nupisu koiroi na yam phajaba sisu wan thole banian thamjage mathang leisina khoi People's Chronicle kini People's Chronicle ki motli mande na sida moina haire moi khanab ne hajigi din nangi 20 phutu ki reaction ni ne khale jida this is indeed very great moment masi yamna achoba mikoba mane to stand united and then choose the right party aji akhoi masi yamna gaitare indeed very great moment am oire to stand united pune lemina ba and then choose the right party aduga afaba party bakhan ba that kamana that would certain accept us in the right place aduna koi mayam khanna ba ana koi khanna matam jaure na hai duni on election asidi koi rusop laite koi bihar to iduni maru na koi india bloc ka chaminar ba kambu du hojik toktho kanda akoi atopa bjp ka chaminar kan india chaminar kan da koi chief minister oi duni sumba koi gi thodok che thoktaba natte summa mayam su thoi ana sumba mayam che yengna ba koi politics ta moi ju khanna ba mar ta jaure haidana adom pe ba koi Nitish Kumar se hana kanu RJD ga pulaga chalamini admai tawna leiba leader sing sisu khana matam mora ka daduna this is a very great moment to stand united and to choose the right party karamba afaba chapchum party do that would certainly accept us mayam accept to ba in the right place afaba pham da thang adu khanma matam do yaure haibuduni adu yengsi aji lagadori 2024 da adu ba अखोई पार्लियामेंट्री इलेक्शन जो पाक्तो बदरबनी नरेंद्र मोदी के सरकार हलकदर हलोइदरा तंबंगमदे अदुने अखोई हाइबंगमदे हेक्ता इलेक्शन आइसिदे एनी मोमेंट दा तो होंबो याबदुनी अदुमा याना फजबा सिसु वान थोक लेबा कार्टूनी हाइदना थमजगे अना असिगिदी अदुम एलिट टीवी की टेस्ट ऑफ कार्टून की महाव मतंग असोद इलेक्शन जरे मेंग ताबिरु सिंबो मकन खोरम जबोलना गानन बेथनि जरी पिनिबिरसि Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur number 1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.